ꯍꯥꯟꯅꯒꯤ ꯏꯖꯤꯞꯠ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯀꯌꯥ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯁꯤꯡꯗꯨ ꯉꯁꯤꯁꯨ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯁꯥꯔꯝꯕ ꯁꯤꯜꯄ ꯀꯂꯥ ꯉꯁꯤꯁꯨ ꯑꯉꯛꯄꯒꯤ ꯋꯥꯐꯝ ꯑꯣꯏꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯏꯖꯤꯞꯠꯀꯤ ꯑꯉꯛꯄ ꯈꯔ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯗ ꯏꯟꯇꯔꯦꯁ ꯂꯧꯕꯁꯤꯡꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯔꯤꯌꯦꯂꯤꯇꯤ ꯚꯣꯏꯁꯇ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯍꯤꯗꯦꯟ ꯆꯦꯝꯕꯔ ꯏꯟ ꯄꯤꯔꯥꯃꯤꯗ꯫ ꯏꯖꯤꯞꯠꯀꯤ ꯒꯤꯖꯥꯗ ꯂꯩꯕ ꯄꯤꯔꯥꯃꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯡꯕ ꯄꯤꯔꯥꯃꯤꯗꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10,000-10,000 ꯃꯃꯥꯡꯗꯒꯤ ꯃꯤꯁꯤꯔꯒꯤ ꯀꯥꯏꯔꯣ ꯁꯤꯇꯤꯗꯒꯤ ꯈꯖꯤꯛ ꯂꯥꯞꯅ ꯉꯥꯟꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯛꯖꯦꯛꯠꯂꯤ ꯀꯅꯥꯅ ꯁꯥꯕꯅꯣ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯒꯖꯥꯒꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯁꯇꯔꯤ ꯀꯌꯥ ꯐꯨꯝꯂꯤ ꯑꯃꯁꯨꯡ ꯉꯁꯤꯁꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯣꯜꯕ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯑꯋꯥꯡꯕ 146 ꯃꯤꯇꯔꯅꯤ꯫ ꯃꯇꯝ ꯍꯧꯕ ꯄ꯭ꯂꯁ ꯋꯦꯗꯔ ꯆꯦꯟꯖ ꯑꯣꯏꯔꯛꯄꯅ ꯅꯤꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯨ ꯃꯥꯒꯤ ꯏꯃꯥꯏ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯀꯪꯊꯔꯦ꯫ ꯑꯁꯨꯝꯅ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯠꯇꯒꯤ ꯈꯔ ꯅꯦꯝꯁꯤꯜꯂꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯁꯨ ꯃꯟꯊꯔꯛꯂꯦ ꯕꯠ ꯃꯅꯨꯡꯒꯤ ꯁꯇ꯭ꯔꯛꯆꯔ ꯀꯥꯏꯗꯦ꯫ 2017ꯗ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯁꯤꯅ ꯄꯤꯔꯥꯃꯤꯗꯀꯤ ꯏꯟꯁꯥꯏꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯍꯟꯅꯤꯡꯕ ꯄꯣꯛꯍꯟꯈ꯭ꯔꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯗ ꯔꯤꯁꯔꯆꯔꯁꯤꯡꯗ꯫ ꯃꯈꯣꯏꯅ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯂꯣꯠꯄ ꯆꯦꯝꯕꯔ ꯑꯃ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯟꯇꯔꯃꯛꯇ ꯂꯩꯕ ꯆꯦꯝꯕꯔꯅꯤ ꯄꯤꯔꯥꯃꯤꯗꯁꯤꯒꯤ ꯁꯦꯟꯇꯔꯃꯛꯇ ꯑꯃꯁꯨꯡ 30,000 ꯃꯨꯛ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯕ꯭ꯂꯣꯛꯁꯤꯡꯅ ꯆꯜꯂꯒ ꯁꯥꯔꯝꯕꯅꯤ꯫ ꯒꯖꯥꯒꯤ ꯄꯤꯔꯥꯃꯤꯗꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯦ ꯒ꯭ꯔꯥꯟꯗ ꯒꯦꯂꯔꯤ ꯀꯧꯏ꯫ ꯃꯁꯤꯗꯒꯤ 30 ꯃꯤꯇꯔ ꯋꯥꯡꯅ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯆꯦꯝꯕꯔꯅꯤ ꯄꯤꯔꯥꯃꯤꯗ ꯑꯁꯤꯒꯤ ꯃꯅꯨꯡꯃꯛꯇꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯆꯦꯝꯕꯔ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯄꯣꯠꯇꯤ ꯂꯩꯕꯅꯣ ꯌꯦꯡꯕꯒꯤꯗꯃꯛ ꯑꯅꯧꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯅꯧꯕ ꯀꯦꯃꯦꯔꯥ ꯇꯦꯛꯅꯣꯂꯣꯖꯤ ꯌꯨꯁ ꯇꯧꯔꯒ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯍꯧꯈꯤ꯫ ꯑꯦꯛꯆꯨꯑꯦꯂꯤ ꯄꯤꯔꯥꯃꯤꯗꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯈꯔꯗ ꯆꯪꯕ ꯌꯥꯏ꯫ ꯑꯇꯩ ꯑꯁꯨꯛ ꯆꯥꯎꯔꯕ ꯕꯣꯗꯤꯁꯤꯒꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯀꯔꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡꯒꯤ ꯗꯤꯖꯥꯏꯟ ꯑꯁꯤ ꯃꯦꯞ ꯇꯧꯕꯒꯤꯗꯃꯛ ꯁꯕ ꯑꯦꯇꯣꯃꯤꯛ ꯄꯥꯔꯇꯤꯀꯜ ꯌꯨꯁ ꯇꯧꯕꯗ ꯆꯦꯝꯕꯔ ꯑꯁꯤ ꯊꯦꯡꯅꯔꯨꯕꯅꯤ꯫ ꯑꯦꯛꯁ-ꯔꯦꯒꯨꯝꯕ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯊꯦꯡꯅꯔꯨꯕꯅꯤ꯫ ꯃꯗꯨꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯊꯨꯡꯅ ꯅ꯭ꯌꯨꯁ ꯑꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ꯫ ꯄꯤꯔꯥꯃꯤꯗꯀꯤ ꯃꯅꯨꯡꯗ ꯀꯅꯥꯅꯁꯨ ꯈꯪꯗ ꯎꯗ꯭ꯔꯤꯕ ꯆꯦꯝꯕꯔ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯆꯦꯝꯕꯔꯁꯤꯡ ꯃꯅꯨꯡꯗ ꯃꯣꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯍꯥꯡꯕ ꯆꯦꯝꯕꯔꯅꯤ꯫ ꯒꯖꯥꯒꯤ ꯄꯤꯔꯥꯃꯤꯗ ꯃꯅꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯤ ꯑꯃꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤ ꯃꯤꯁꯔꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯁꯥꯔꯝꯕꯒ ꯅꯠꯇꯦ꯫ ꯃꯤꯁꯔꯗ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯅꯩ꯫ ꯍꯥꯏꯔꯤꯕ ꯆꯦꯝꯕꯔ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯊꯥꯖꯤꯟꯗꯨꯅ ꯌꯦꯡꯂꯦ꯫ ꯃꯗꯨꯗ ꯀꯦꯃꯦꯔꯥꯁꯨ ꯆꯥꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯌꯦꯛ ꯑꯃ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯊꯦꯡꯅꯈꯤ꯫ ꯑꯇꯩ ꯀꯩꯁꯨ ꯊꯦꯡꯅꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯉꯝꯗꯦ꯫ ꯃꯤꯁꯇꯔꯤꯌꯁ ꯂꯤꯀ꯭ꯋꯤꯗ ꯏꯟ ꯇꯣꯝ꯫ ꯃꯤꯁꯔꯒꯤ ꯍꯥꯟꯅꯒꯤ ꯃꯇꯝꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯃꯃꯤ ꯇꯧꯕꯁꯦ ꯆꯠꯅꯔꯝꯃꯤ꯫ ꯃꯤ ꯁꯤꯔꯒ ꯃꯤ ꯑꯁꯤꯕꯗꯨꯒꯤ ꯍꯛꯆꯥꯡꯗ ꯍꯤꯗꯥꯛ ꯃꯈꯜ ꯃꯊꯦꯜ ꯇꯩꯔꯒ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯇꯝꯗꯨꯒꯤ ꯁꯥꯏꯟꯇꯤꯁꯀꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯂꯒ ꯐꯤꯅ ꯌꯣꯝꯂꯒ ꯎꯒꯤ ꯕꯣꯛꯁ ꯑꯃꯗ ꯐꯨꯝꯂꯝꯃꯤ꯫ ꯑꯣꯔ ꯁꯅꯥꯒꯤꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯑꯣꯏꯔꯒꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯤ ꯀꯌꯥꯗꯪ ꯐꯪꯈ꯭ꯔꯕꯅꯤ꯫ ꯄꯠ ꯄꯨꯝꯗꯅ ꯂꯩꯔꯝꯕ ꯃꯃꯤ ꯀꯌꯥꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯁꯤꯇ ꯅꯠꯇꯅ ꯑꯃꯨꯕ ꯅꯨꯡꯒꯤ ꯕꯣꯛꯁꯇ ꯑꯁꯤꯕ ꯍꯥꯞꯂꯒ ꯐꯨꯝꯂꯝꯕ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡꯒꯤ ꯃꯤ ꯍꯥꯞꯐꯝ ꯀꯨ ꯀꯥꯏ ꯑꯃꯁꯨ ꯃꯃꯤ ꯑꯃꯁꯨ ꯐꯪꯅꯈ꯭ꯔꯦ꯫ ꯕꯣꯛꯁꯀꯨꯝꯕ ꯍꯥꯏꯔꯤꯕ ꯀꯐꯤꯟ ꯑꯁꯦ ꯍꯥꯡꯂꯨꯕꯗ ꯁꯔꯨ ꯉꯥꯛꯇ ꯊꯦꯡꯅꯈꯤ꯫ ꯃꯤ ꯑꯍꯨꯝꯒꯤ ꯁꯔꯨ ꯑꯃꯁꯨꯡ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯝꯊꯤ ꯍꯪꯉꯩꯕ ꯃꯍꯤꯁꯨ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯤꯁꯤꯡꯅ ꯈꯜꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯌꯥꯎꯔꯤꯕ꯭ꯔꯥ ꯃꯅꯨꯡꯁꯤꯗ ꯕꯠ ꯍꯥꯡꯂꯨꯕꯗ ꯁꯔꯨꯁꯤꯡꯗꯣ ꯃꯤ ꯑꯍꯨꯝꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯟꯗ ꯁꯤꯈꯤꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯑꯃꯁꯨꯡ ꯑꯃꯗꯤ ꯅꯨꯄꯤꯒꯤꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯤꯀ꯭ꯋꯤꯗ ꯅꯝꯊꯤꯕ ꯑꯗꯨꯅ ꯃꯅꯥꯛꯇ ꯗ꯭ꯔꯦꯟ ꯆꯦꯜꯂꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯨꯝꯁꯤꯟꯕ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯟꯅꯒꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯊꯤꯗꯣꯛꯇꯅ ꯑꯁꯨꯝ ꯂꯩꯍꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯨꯝ ꯍꯟꯗꯨꯅ ꯊꯤꯕꯁꯤ ꯂꯦꯞꯇꯦ꯫ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯈꯪꯗꯦ꯫ ꯑꯁꯤꯕꯁꯤꯡ ꯑꯁꯦ ꯁꯥꯟꯇꯤꯗ ꯍꯤꯞꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯅꯤ ꯍꯥꯏꯅ ꯗꯤꯁꯇꯔꯕ ꯇꯧꯔꯤꯁꯦ꯫ ꯑꯍꯨꯝꯁꯨꯕꯅ ꯂꯥꯏꯠ ꯕꯜꯕ ꯐ꯭ꯔꯣꯝ ꯗꯤꯜꯗꯣꯔꯥ ꯇꯦꯝꯄꯜ꯫ ꯏꯖꯤꯞꯇ ꯂꯩꯔꯝꯕ ꯊꯥꯏꯅꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯍꯥꯏꯐꯦꯠꯇꯤ ꯍꯩꯁꯤꯡꯂꯝꯕ ꯖꯥꯠꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯁꯦ ꯀꯌꯥꯝ ꯆꯥꯎꯈꯠꯂꯝꯕꯅꯣ ꯍꯥꯏꯕꯁꯦ ꯋꯥꯔꯤꯈꯛꯀ ꯂꯤꯔꯝꯕꯅ ꯃꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯤꯒꯤ ꯒ꯭ꯌꯥꯟꯗ ꯀꯣꯛꯇ ꯊꯝꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯦ ꯅꯨꯡꯗ ꯍꯛꯂꯒ ꯏꯗꯨꯅ ꯊꯔꯝꯃꯤ꯫ ꯂꯥꯏꯌꯦꯛꯀꯨꯝꯕ ꯑꯃ ꯃꯁꯤ ꯌꯥꯝ ꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯗ ꯍꯛꯂꯒ ꯏꯔꯝꯕ ꯃꯌꯦꯛ ꯑꯃꯗꯤ ꯂꯥꯏꯌꯦꯛꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯖꯤꯞꯀꯤ ꯗꯤꯜꯗꯣꯔꯥ ꯀꯧꯕ ꯃꯍꯜ ꯑꯣꯔ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯑꯗꯨꯗꯁꯨ ꯉꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯏꯠ ꯑꯁꯨꯝꯅ ꯌꯨꯁ ꯇꯧꯔꯝꯕꯒꯤ ꯂꯥꯏꯌꯦꯛ ꯍꯛꯇꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯔꯤꯕ ꯂꯥꯏꯠ ꯑꯁꯤꯗꯤ 1879ꯗ ꯏꯟꯚꯦꯟ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯥꯏꯠꯀ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯏꯠ
का अम्पा लेरम्पोन्ते तमदुदा मखोइना करमना हासारिबा इलेक्ट्रिक लाइट मालो बाल्ब असे सिजिन्नरम्बनो काइदगी इलेक्ट्रिक फंगबनो मसिनी चावरबा वाहंगसे मथंगसिना मिस्टीरियस चेरियट राथगारी मसी अंगकपो मखलगी राथगारी नि इजिप्ट की लैनुंग हनबदा लैनुंग हनबसिंगना थेंगनरुरे मसी साइंटिस्ट सिंगना यामनगा ख्रे उबदा मरमदी सेम असिगुमा मिस्टीरियस रथ मयाममा बुल्गारिया दा चही खरा असिग मनुंगदा फंगलुरे ngakli base karigino इजिप्ट की टोम अमगे मनुंगदा रथ असे फंगबनी अमसुंग बुल्गारिया दना हंदा खरनी ममांगता फंगबनी अमसुंग मदुगी टोम फंगलुरिबा इजिप्ट दा फंगलुरिबा टोम अदुगी लाइफ स्पान असे 3500 years फारे मतमदुगी इजिप्ट मसीगी मॉडर्न बुल्गारिया दा फंगदरिबा रथ असे करमदा लैरंबनो सिनी नत्रगा मतमदुदा इजिप्ट की मी अमना बुल्गारिया दा हाई बुल्गारिया सी यूरोप की कंट्री नि मसीदा चटलगा मतमदुदा असिगुम रथ असे याम थौरंबा सिदा मार पामदना रथ असे इजिप्ट पुरगा लाकपो ओइगद्रा अमसुंग माक लोयना माकी रथ असे माकी टोम अदुदा फुमकिबा अदुगा रोइबदना द सकारा बर्ड 1903 दा मीना एरोप्लेन पुथोकी राइट ब्रदर्स ना बट इजिप्ट तगी उचेक मानबा प्लेन टाइप की ऑब्जेक्ट अमा थी फंगलुरे मसिदगी खन्नकी 2000 इयर्स मार्क द इजिप्ट की मीना पाइना होनदना पाइख्रमाने हाइदुना खन्नरे मरमदी फंगलुरिबो उचेक मानबा फ्लाइट की सक्तम की पोट असिगी चपमानबा सरुक खरे हेन चावना सारगा साइंटिस्ट ना पाहनबदा नोम हाइदुना पाइबे अब पोट मोइरमले मसिना ताकुरी 2000 years mark the flight की मॉडल से इजिप्ट पुथोकरे प्लस मदुगी सेम मॉडल अदुगी अचौब सक्तम द मखोय पाइदना मदु तोंगलबो चलम बगी याना लै अदुगा चही लिसिंग अनि अनि मखाय मतुंग द राइट ब्रदर्स ना अखोयगी मेचिन यावबा मेचिन द पाइब ngam फ्लाइट असे पुथोरकपनी अमसुंग असी तपना डेवलप ओइरखिबनी अदुना इजिप्ट की मनुंगदा अंग पोट क्या उफंगी एक्सप्लोर तौबसिंगना मोंगी मखल मखल की थाजबे यादव पोट क्या पुथोरक्रे अमसुंग पुथोरक्कदबसु क्या वाली हाइरे सो थैंक्स फॉर वाचिंग